Hello ma'am, ngasisu RR Prajene amna nungairba film ama puduna lagle. Hariba film asigi mamingna SGT Stubby an American Hero. Film asi 2018 da release tawkiba asengba thokpa warida yumpham oiduna namkiba family amadi adventure da base toba movie amani. Film asigi panbiaba rating kar pallabadi Prime Video da 10 gi manungda 6.9, IMDb rating da 10 gi manungda 6.9, Common Sense dana 5 gi manungda 3, aduga Rotten Tomatoes da 89% gi fresh rating phangi. Film asi namba matamda $25 million sangki, aduga film asina tankiba worldwide box office collection asina $4.9 million ki sang tanki. Sina haibadi film asi paisa yamna tankiba film amadi oidre. Dubu paisa yamna tanjadrabasu film asi gi wari asidi aduga matik phajari. Ramasina film asi gi wari asi film asi hodringai da aina haidokpagi mawta film asi yengago ina khangminarasi. Adudi myam matam mangandavida film asi gi asengba wari rom doina mai onselasi. Film gi wari na hodringagi mamangda football bu yamna pamjaba football bu ngaujaba player singi damakta yamna kanaraba karigumba ma hajaramge. Adudi The Rose Club tinungaina organize tawduna The First State 11 Teen Memorial Trophy 9-man aside knockout football tournament ama sinjari. Lakliba 4 September 2025 Thursday numitagi haugadoriba tournament asibu saruk yabiyu. Iramda masigi haugalakliba nahasingbu mayai kaba chinjaktagi lapthoktuna tinjang kaijang daba iramda mama oinaba sana khonabada pungning changnaba iramda masigi club Association Organization CSO pumbana saruk yabiyu. Amadi saruk yabiduna trophy asigisu winner oibiyu. Adongi club na saruk yabibana haurakliba mirolna sananingbagi ithil poklibani. Teen Memorial Trophy 2025 asigi special oina rambai tengon gi luchingba yamba korongamdagi teamga organize oriba The Rose Club tinungaiga friendly match ama sanaduna iramda masigi haurakliba na pumba mayai kaba chinjak charoidabani iramdam nungsigadabani haiba mami asi tahalasi. Aduga adomna haidiba trophy asigi maramda henna khangbi tarabadi screen da thokliba number asida call tawduna wari sanabiyu. Film sigi hobo sinda America ki mafam amada street dog amana mahaki chanaba khara lambi da koicha chatuna thiduna leibadu aikhoida holai maramdi markse ngasi digina numit kyani gi mamang digi karimta chaba thappa phangdana leirpagini maudigi hui sina upai ma natraga upai ma tawduna sa yonba dukan dagi sa gi saru ma huranduna mak yamna kanna sela ami asumna mahangni yamna pakhana yamna kanna selakpa asina maram orga mahaki mamang da lepamba nupa amagi makhongda sujanbadigi mahaki mayana chiktuna porokpa sa gi saru du yamna lamna paithokibadagi mangkirami matam asida hui asina mangkraba saru du phangnabagi damakta yamna kanna thijarami adubu saru du di thiba phangamde maram asina mahak mathwa yamna nungairamde tanja asidasu mahaki mamangda army mayam ama fole leptuna makhoi mayam adu parade chatuna leirami afamasda leiramiba lanmi mayam asigi maraktagi robot kauba lanmi amana hui asibu urami maudigi robot hariba nupa asina lambi asigi nakanda leptuna leiriba hui asi uba matamda mahak yamna nungsirami maram asina mangondi yawa biscuit ama hui asigi manakta langsanduna thabirami hui dusu mahakna chanaba karigumba ma phangba asina maram oraga mahak yamna haraurami maudigi mahak biscuit adu yamna harauna sarami biscuit adu chaba loraba matungda hui aduna robot hariba soldier asigi matungda inaduna satkirami matang asida aikhoida karigumba wari ma supushalai madudi France amadi British lanmi makhoi ani ase World War II gi matamda punsanarami masidi sunatana America hariba lebak asisu hariba lan asida saruk yarami matam asida German gi lanmi kaya amaga America gi lanmi kaya amaga lan songna busul lepamde tamasida America gi miyoi singasina German asibu maithiba pinabagi lambi amta leramde adubu America hariba lebak asina German hariba lebak asibu maithiba pibadi pamami maram asina makhoi gi mafam asida leiriba naha mayam achibu makhoina army gi training kya pirami training asi mapung phana loreba matungda makhoi gi America gi naha sing asi lana du loina tharami sen asi sense tawduna mathang gi senda ngasai gi hoyedu robot gi matungda dum inaduna laami adubu matam asida robot ti makhoi gi training gi ground adu de yorpana maram oraga training gi camp adu manungda changkhirami aduga makhoi gi officer aduna lanmi mayam asibu training kya piduna leirami somdana hoyedu su camp asi gi manungda changkhiba robot asi gi matungda inaningbana maram oraga marksu game asigi manungda changnabagi damakta yamna kana honarami odigi huiyeduna upai ma natraga upai ma tawduna game asibu khajaliba wall asigi akaiba wall amagi manakta changtuna wall asigi makhagi leba asi hotoktuna akaiba wall adu lithoktuna game asigi manungda changa ami asida sunatana huiyesina mangna chabiyaba pot kaya amabu manam namnamduna game asigi manungda thiba
hora asumna hui asina manam namduna asum lakpa asina maram oraga army camp asigi manungda leiriba kitchen adu manakte yora anasida yamlaba army singasina chana bagi damakta thamliba sadong ke asi uba matamda hui adudi matin taba makai chaningami udigi hui eduna maphamasta leiriba sa matum singasibu chage haiduna toropa matamasidi maphamasta leiramba sep asina ubadagi hui asibu lauduna tankirami hui edusu sep aduna laupa asina maram oraga mak yamna pakhatpana maphamastigi yamna kana sen kirami udigi mahangna sum yamna kana selakpa asina maram oraga Polin tawtuna leptuna leiriba robot ki makongda sujanbadagi robot amadi hui makhoi ani mafam asida tusanduna leirami hui asidi robot asibu ujaba matamda yamna haraujarami udigi robot na hui asi mahaki manaktagi chatkinaba haiduna hui asida mahakna sumna hairami hojikti aigi famda ahenba biscuit amata leitre maram asina nahak mafam asidagi chatkro adubu hui adudi robot na hairiba ase karino haiba gyan amata taramde mahakti robot ki manakta adum leiba adu pamami tang asida makhoi senior officer aduna robot amadi hui makhoi ani wari sanaduna leiramba si urami matam asida robot ti makhoi senior officer asina mangonda nganga ani khanbada mahak yamna pakalami adubu senior officer asina hui asibu ujaba matamda yamna nungsiba faujarami masdagi senior officer asina robot ta asumna hairami haki training asina loraba matungda hui asi nahakina nakta puduna karigumba khara pijau nahak leiraba matungda makhoi training asi sulorami training asi lorabadina robot na hui asibu makhoi mafam asida leiriba canteen aduda pura ami aduga hui asida chana khara bu pijarami matang asida robot ki marup sing aduna robot ta sumna hairami arigumba akhoi colonial saraduna hui asibu akhoi nakta lei haiba si khanggiba tarabadi akhoi colonial saraduna akhoi mathakta yamna sarukani duga hui asibu su mafam asdagi mahangna soiduna makki tanthokigani aduga akhoi su punishment kya ama fangani mathangi numitta robot amadi makhoi atopa soldier sing aduga loinana mafam asida training kya ama tawduna lerami asumna robot na training tawringe matam asida hui asisu robot ki matungde inaduna kaya ama yaksalibani dubu hui asina tawriba mawng matawsi hek yingba matamda yamna nokningba mawng mataw haiba aduni matang asida robot ki senior officer aduna robot ta asumna haira ami ayamba street dog sing asi nomai makon taba matamda makhogi masa asi kibadigi loina chenabani adubu nahakina nakta lakliba street dog asidi atai atopa street dog sing asiga khenai mahakti mafam asida kapliba nomai makon myam asi tarabasu mahakti karimta kiba faude maram asina mahakti aikhogi military asida aikhogi mateng pangnabagi damakta sizinaba yagani numit asigi numidangi matamda robot amadi hui makhoi ani edu mahaki room aduda sanaduna leirami matang asida robot na hui aduda mahaki maming asi stubby haina thonbirami aduga robot na stubby hariba hui asida miyoiba sing asina ngangnariba sangnariba sing asi khangnabagi damakta training kya amasu pibirami mathangi numita makhoi camp asida colonial officer adu lami maudigi mahangna mafam asida sumchang tuna yengba matamdadi soldier mayam asibu training pi nabagi damakta leiramba officer adu su thengnarami masida sunatana mafam asida stubby hariba hui adu su leiramba adu su mahangna thengnarami mafam asida leiramliba lanmi mayam aduna makhoigi colonial officer si ubu matamda makhoi mayam aduna loina salute toromi masida sunatana mafam asida kunduna leiriba stubby hariba hui asina su colonial officer asida salute kalami colonial officer adudi hui asina asumna torokpa si ubu matamda hui asi yamna nungsiba faujarami maram asdagi colonial officer asina hui asisu military gi thabakta sijina si haiduna hairami masida sunatana makhoigi colonial officer asina hui asi camp asigi manungda leibagi ayaba du pirami matam khara haukrba matungda mafam asida leiriba soldier mayam asina stubby hariba hui asibu nungsibagi chang asi asum henkalaami masida sunatana mafam asida leiriba officer asina hui asida pirakpa order sing asisu mangonda piraibane haiba du khangmana maram orga maksu loina ilaami masida sunatana camp asida leiriba officer mayam asina su stubby hariba hui asibu nungsiba kya henkalaami nongmadi makhoi colonial officer atu makhoi camp asida amuhana laami aduga mafam asida leiriba lanmi mayam asida mahakna sumna hairami hojikti nakhoi mayam asisu training loirabanina nakhoi lanpham adu chatpa tare duga nakhoi gi squad asigi mamingna aina yanki division haina kaurabani masi hariba matungda colonial officer aduna lanmi sing aduda mai palo haiduna bor kayama pirami asida sunatana mahakna asumna so haira ami nakhoina mafam asigi chatkiba matamda stubby hariba hui asidi pukhinu mahakti training kayama tawgadaba wali training kayama piraba matungda mathangi lakadaba troop aduda mahaksi soidana makki puhalakke dubu robati makhoi colonial officer asina haiba wa si taba matamda mathwa yamna nungairamde maramdi mahangna lana si chatkiba tarabadi stubby amadi makhoi ni asi lapna na leinagadoribani maram asina robana stubby hariba hui asibu mahaki manaktagi lapna thadoktuna thamba du pamamde dubu hausi robot ki mafamda karigumba upayamta leitabana maram oraga hui asi thamamduna chatpa si tarami mit asigi numidangda robana mahangna leiriba room asigi manungda hui asibu mangaksamda thorima punduna mafam amda punsanduna thamami duga
ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯦꯞ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯦꯞ ꯑꯁꯤꯗ ꯔꯣꯕꯥꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯍꯨꯏ ꯁ꯭ꯇꯕꯤ ꯑꯁꯤ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯍꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯗꯨꯅ ꯊꯝꯃꯝꯃꯨ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯍꯔꯥꯎꯅꯁꯨ ꯊꯝꯕꯤꯌꯨꯀꯣ꯫ ꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯔꯣꯕꯥꯠ ꯑꯗꯨꯗꯤ ꯂꯥꯟ ꯑꯗꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯃꯅꯒꯟꯗ ꯄꯣꯠꯌꯣꯝ ꯑꯃ ꯄꯣꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁ꯭ꯇꯕꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯗꯨꯁꯨ ꯔꯣꯕꯥꯠꯀꯤ ꯃꯈꯣꯟ ꯇꯥꯔꯛꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯐꯥꯖꯤꯜꯂꯤꯕ ꯊꯧꯔꯤ ꯑꯁꯤ ꯃꯍꯥꯛꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯅꯥꯟꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯕꯥꯠꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯅꯝ ꯅꯝꯗꯨꯅ ꯔꯣꯕꯥꯠꯄꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯔꯣꯕꯥꯠꯇꯤ ꯇ꯭ꯔꯦꯟ ꯑꯃ ꯇꯣꯡꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁ꯭ꯇꯕꯤꯁꯨ ꯔꯣꯕꯥꯠꯅ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕ ꯇ꯭ꯔꯦꯟ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯥꯟꯅꯔꯛꯑꯕ ꯃꯇꯨꯡꯗ ꯁ꯭ꯇꯕꯤꯅ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯣꯡꯈꯠꯇꯨꯅ ꯇꯣꯡꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇ꯭ꯔꯦꯟ ꯑꯁꯤ ꯊꯧꯔꯛꯑꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯑꯁꯤ ꯈꯥꯝꯗꯨꯅ ꯇ꯭ꯔꯦꯟ ꯑꯁꯤꯗ ꯇꯣꯡꯈꯤꯕ ꯁꯣꯜꯖꯔ ꯃꯌꯥꯝ ꯑꯗꯨ ꯖꯍꯥꯖ ꯑꯃꯗ ꯑꯃꯨꯛ ꯇꯣꯡꯅꯕꯒꯤꯗꯃꯛꯇ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯣꯏꯅ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯣꯕꯥꯠꯁꯨ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯡꯅꯕꯒꯤꯗꯃꯛꯇ ꯀꯥꯈꯠꯈꯤꯕ ꯑꯗꯨ ꯁ꯭ꯇꯕꯤꯅ ꯑꯔꯥꯞꯄꯗꯒꯤ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯕꯣꯛꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯕꯤ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇꯕꯤꯅ ꯂꯣꯠꯂꯤꯕ ꯆꯥꯎꯔꯕ ꯕꯣꯛꯁ ꯑꯁꯤ ꯔꯣꯕꯥꯠꯅ ꯇꯣꯡꯂꯤꯕ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯖꯍꯥꯖ ꯑꯁꯤꯗ ꯇꯣꯡꯉꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯣꯛꯁ ꯑꯗꯨꯗꯒꯤ ꯁ꯭ꯇꯕꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯅꯝ ꯅꯝꯗꯨꯅ ꯔꯣꯕꯥꯠ ꯑꯁꯤꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝ ꯊꯤꯔꯛꯑꯕ ꯃꯇꯨꯡꯗ ꯔꯣꯕꯥꯠꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯁ꯭ꯇꯕꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯅ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯣꯕꯥꯠꯄꯨ ꯎꯖꯕ ꯃꯇꯝꯗ ꯁ꯭ꯇꯕꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯔꯣꯕꯥꯠꯀꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯝꯃꯤ꯫ ꯔꯣꯕꯥꯠꯁꯨ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁ꯭ꯇꯕꯤ ꯑꯁꯤ ꯂꯩꯔꯝꯕ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯤꯗ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯂꯩꯃꯤꯟꯅꯕ ꯔꯣꯕꯥꯠꯀꯤ ꯃꯔꯨꯞ ꯑꯣꯁꯂꯦꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯔꯣꯕꯥꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯜ ꯑꯗꯨꯅ ꯁ꯭ꯇꯕꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯕꯨ ꯎꯈꯤꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯑꯋꯥꯐꯝꯗꯁꯨ ꯇꯥꯒꯅꯤ꯫ ꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯣꯕꯥꯠꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯁ꯭ꯇꯕꯤ ꯑꯁꯤꯕꯨ ꯆꯥꯎꯔꯕ ꯕꯦꯒ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯣꯟꯅ ꯄꯨꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯃꯈꯣꯏ ꯑꯃꯅ ꯑꯃꯅ ꯊꯦꯡꯖꯤꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯇꯨꯁꯜꯂꯝꯃꯤ꯫ ꯇꯨꯁꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯦꯒ ꯑꯗꯨꯗꯒꯤ ꯁ꯭ꯇꯕꯤ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯖꯦꯅꯦꯔꯦꯜ ꯑꯗꯨꯁꯨ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁ꯭ꯇꯕꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯔꯣꯕꯥꯠꯀꯤ ꯇꯤꯝ ꯑꯗꯨꯗꯤ ꯖꯦꯅꯦꯔꯦꯜ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯈꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯜ ꯑꯗꯨꯗ ꯃꯈꯣꯏ ꯁꯦꯂꯨꯠ ꯇꯧꯔꯝꯃꯤ꯫ ꯁ꯭ꯇꯕꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯖꯦꯅꯦꯔꯦꯜ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯁꯦꯂꯨꯠ ꯇꯧꯔꯝꯃꯤ꯫ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯥꯗ ꯇꯥꯔꯤꯕ ꯖꯦꯅꯦꯔꯦꯜꯒꯤ ꯆꯩ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯑꯗꯨꯅ ꯆꯤꯛꯇꯨꯅ ꯖꯦꯅꯦꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯁ꯭ꯇꯕꯤꯒꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯖꯦꯅꯦꯔꯦꯜ ꯑꯁꯤꯅ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ ꯑꯗꯨꯒ ꯍꯨꯏ ꯑꯁꯤꯕꯨꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯖꯦꯅꯦꯔꯦꯜ ꯑꯁꯤꯅ ꯁ꯭ꯇꯕꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯗ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯀꯦꯞꯇꯦꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯕꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃꯒꯨꯝꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯍꯟꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯁꯨ ꯔꯣꯕꯥꯠꯀꯤ ꯇꯤꯝ ꯑꯁꯤꯗ ꯌꯥꯎꯍꯜꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯕꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯁꯨ ꯃꯍꯥꯛ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯊꯥꯗꯨꯅ ꯅꯦꯝ ꯄ꯭ꯂꯦꯠ ꯑꯃ ꯊꯦꯠꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯕꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯐ꯭ꯔꯥꯟꯁ ꯇꯝꯅ ꯔꯣꯕꯥꯠꯀꯤ ꯇꯤꯝ ꯑꯗꯨꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯐ꯭ꯔꯦꯟꯁ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯁꯤꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯛꯇꯤ ꯂꯩꯕ ꯑꯃꯗꯤ ꯄꯋꯥꯔ ꯄꯥꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯑꯀꯟꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯕꯣꯝ ꯀꯌꯥ ꯑꯃꯁꯨ ꯄꯣꯈꯥꯏꯔꯝꯃꯤ꯫ ꯕꯣꯝ ꯑꯁꯤ ꯄꯣꯈꯥꯏꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯦꯔꯤꯀꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯇꯕꯤꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯃꯅꯝ ꯅꯝꯗꯨꯅ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯕꯥꯛꯅ ꯅꯟꯖꯜꯂꯒ ꯁꯤꯒꯗꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡꯗꯒꯤ ꯀꯜꯂꯝꯃꯤ꯫ ꯁꯨꯝꯅ ꯁ꯭ꯇꯕꯤꯅ ꯊꯧꯅꯥ ꯂꯩꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯅ ꯁ꯭ꯇꯕꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯐꯦꯚꯣꯔꯥꯏꯠ ꯗꯣꯒ ꯑꯗꯨꯁꯨ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯕꯥꯠꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯐ꯭ꯔꯦꯟꯁꯀꯤ ꯁꯣꯜꯖꯔ ꯒꯦꯁꯇꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀ ꯃꯔꯨꯞ ꯁꯥꯟꯅꯔꯝꯃꯤ꯫ ꯒꯦꯁꯇꯟꯗꯤ ꯔꯣꯕꯥꯠꯄꯨ ꯇꯤꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯁꯨ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯕꯥꯠ, ꯒꯦꯁꯇꯟ ꯑꯃꯗꯤ ꯔꯣꯕꯥꯠꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯦꯝꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯀꯦꯝꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯀꯥꯏꯈ꯭ꯔꯕ ꯁꯤꯇꯤ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯇꯤꯁꯤꯡ ꯑꯁꯤ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯂꯣꯏꯅ ꯀꯥꯏꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯔꯣꯕꯥꯠ, ꯒꯦꯁꯇꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯦꯝꯗ ꯌꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯥꯟ ꯆꯠꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯕꯗꯒꯤ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯤ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯔꯣꯕꯥꯠ, ꯒꯦꯁꯇꯟ ꯑꯃꯗꯤ ꯁ꯭ꯇꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯁꯨꯝ ꯖꯪꯒꯜꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯣꯠꯅ ꯂꯩꯔꯒ ꯕꯥꯏꯅꯣꯀꯨꯂꯔꯒꯤ ꯃꯇꯦꯡ
ꯆꯤꯡꯗꯒꯤ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯖꯔꯃꯟꯒꯤ ꯁꯤꯐꯥꯏꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯂꯣꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯕꯥꯏꯅꯣꯀꯨꯂꯔ ꯑꯗꯨ ꯊꯥꯟꯗꯨꯅ ꯖꯔꯃꯟꯒꯤ ꯁꯣꯜꯖꯔꯁꯤꯡ ꯑꯁꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯖꯔꯃꯟꯒꯤ ꯁꯤꯐꯥꯏꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯄꯣꯏꯖꯟ ꯒ꯭ꯌꯥꯁ ꯀꯌꯥ ꯑꯃ ꯃꯈꯣꯏꯒꯤ ꯁꯤꯇꯤ ꯑꯁꯤ ꯇꯝꯅ ꯊꯥꯗꯔꯛꯇꯨꯅ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯀꯗꯣꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ꯫ ꯃꯁꯤ ꯈꯪꯉꯕ ꯃꯇꯨꯡꯗ ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯒꯦꯁꯇꯟ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯒꯦꯁꯇꯟ ꯃꯈꯣꯏ ꯑꯅꯤꯅ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯀꯌꯥ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯀꯗꯣꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯝꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯖꯔꯃꯟꯒꯤ ꯁꯣꯜꯖꯔ ꯑꯃꯅ ꯃꯐꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯒ ꯔꯣꯕꯥꯔꯠ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯁ꯭ꯇꯞꯄꯤꯅ ꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯁ꯭ꯇꯞꯄꯤꯅ ꯔꯣꯕꯥꯔꯠ ꯑꯁꯤꯕꯨ ꯂꯩꯃꯥꯏꯗ ꯏꯟꯊꯨꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯅ ꯀꯥꯞꯄꯛꯏꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯔꯣꯕꯥꯔꯠꯇ ꯄꯥꯜꯂꯝꯗꯦ꯫ ꯁꯨꯝꯅ ꯁ꯭ꯇꯞꯄꯤꯅ ꯔꯣꯕꯥꯔꯠꯀꯤ ꯊꯋꯥꯏ ꯑꯁꯤꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯕ ꯑꯆꯧꯕ ꯑꯇꯦꯛꯄ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯀꯦꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯇꯝꯒꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯖꯔꯃꯟꯒꯤ ꯁꯣꯜꯖꯔ ꯑꯃꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩꯅ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯆꯤ ꯂꯦꯡꯕ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯣꯕꯥꯔꯠꯅ ꯁ꯭ꯇꯞꯄꯤꯗ ꯃꯥꯛꯁ ꯑꯃ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯕꯥꯔꯠꯅ ꯁ꯭ꯇꯞꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯄꯣꯏꯖꯟ ꯒ꯭ꯌꯥꯁ ꯀꯌꯥ ꯑꯃ ꯊꯥꯔꯛꯀꯗꯣꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯥꯛꯁ ꯑꯁꯤ ꯀꯦꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯎꯠꯁꯜꯂꯨ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯝꯃꯨꯆꯣ ꯍꯥꯏꯗꯨꯅ ꯁ꯭ꯇꯞꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯇꯞꯄꯤꯁꯨ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯀꯦꯝ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯥꯛꯁ ꯑꯗꯨ ꯆꯤꯛꯇꯨꯅ ꯃꯥꯛꯁ ꯑꯗꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯪꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯍꯧꯅ ꯈꯣꯡꯉꯝꯃꯤ꯫ ꯃꯁꯤꯗ ꯁ꯭ꯇꯞꯄꯤꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯉꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯎꯞꯁꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯔꯣꯀꯦꯠ ꯀꯌꯥ ꯑꯃ ꯀꯥꯞꯈꯠꯂꯛꯑꯝꯃꯤ꯫ ꯔꯣꯀꯦꯠꯁꯤꯡ ꯑꯁꯤꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯍꯦꯛ ꯄꯣꯈꯥꯏꯈꯤꯕꯒ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯑꯁꯤ ꯁꯥꯊꯤꯔꯕ ꯄꯣꯏꯖꯟ ꯒ꯭ꯌꯥꯁ ꯀꯌꯥ ꯑꯗꯨꯅ ꯂꯣꯏꯅ ꯁꯟꯇꯣꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯖꯣꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯛꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯄꯣꯏꯖꯅꯁ ꯒ꯭ꯌꯥꯁꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤ ꯇꯝꯅ ꯄꯥꯏꯁꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯒ꯭ꯌꯥꯁ ꯑꯁꯤꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯁ꯭ꯇꯞꯄꯤ ꯑꯁꯤꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯁꯥꯊꯤꯔꯕ ꯒ꯭ꯌꯥꯁ ꯀꯌꯥ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯅ ꯈꯣꯡꯗꯨꯅ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯁ꯭ꯇꯞꯄꯤꯅ ꯑꯁꯨꯛ ꯀꯟꯅ ꯈꯣꯡꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯒ꯭ꯔꯤꯟ ꯃꯆꯨꯒꯤ ꯁꯥꯊꯤꯔꯕ ꯄꯣꯏꯖꯅꯁ ꯒ꯭ꯌꯥꯁ ꯀꯌꯥ ꯑꯃ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯒ꯭ꯌꯥꯁ ꯑꯁꯤꯅ ꯁꯣꯛꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯃꯥꯏꯗ ꯃꯥꯛꯁ ꯑꯃꯃꯝ ꯂꯣꯏꯅ ꯎꯞꯁꯟꯅꯔꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯗꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯦꯠꯅ ꯂꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯞꯄꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯃꯊꯟꯇ ꯈꯣꯡꯗꯨꯅ ꯂꯦꯞꯄꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯒꯦꯁꯇꯟ ꯑꯃꯗꯤ ꯔꯣꯕꯥꯔꯠ ꯃꯈꯣꯏ ꯑꯅꯤꯁꯨ ꯁ꯭ꯇꯞꯄꯤꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯑꯒ ꯁ꯭ꯇꯞꯄꯤ ꯑꯁꯤꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯒꯦꯁꯇꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯍꯦꯟꯕ ꯃꯥꯛꯁ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯦꯁꯇꯟꯅ ꯐꯤ ꯑꯃ ꯏꯁꯤꯡ ꯆꯣꯠꯍꯟꯗꯨꯅ ꯁ꯭ꯇꯞꯄꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯌꯦꯠꯁꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯊꯤꯔꯕ ꯄꯣꯏꯖꯅꯁ ꯒ꯭ꯌꯥꯁ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤ ꯁ꯭ꯇꯞꯄꯤ ꯑꯗꯨꯁꯨ ꯀꯟꯖꯔꯝꯃꯤ꯫ ꯄꯣꯏꯖꯅꯁ ꯒ꯭ꯌꯥꯁꯁꯤꯡ ꯑꯁꯤꯅ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯛꯅꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯇꯞꯄꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯁ꯭ꯇꯞꯄꯤꯅ ꯂꯣꯏꯅ ꯀꯟꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯁꯤꯅ ꯁ꯭ꯇꯞꯄꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯕꯨ ꯍꯤꯔꯣ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯒꯦꯁꯇꯟ, ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯁ꯭ꯇꯞꯄꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯀꯦꯝꯗ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯃꯇꯝꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯄꯨ ꯊꯤꯕ ꯆꯪꯒꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯌꯥꯝꯅ ꯂꯨꯔꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯅꯣꯡꯃꯩ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯀꯥꯞꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯔꯣꯕꯥꯔꯠꯇ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤꯡ ꯑꯁꯤ ꯁ꯭ꯇꯞꯄꯤꯅꯁꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁ꯭ꯇꯞꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯅꯣꯡꯃꯩ ꯌꯥꯝꯅ ꯀꯥꯞꯅꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯑꯃ ꯂꯩꯗꯨꯅ ꯁ꯭ꯇꯞꯄꯤꯅ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯊꯤꯕ ꯐꯪꯗꯅ ꯂꯩꯈꯤꯕ ꯂꯥꯟꯃꯤ ꯑꯗꯨ ꯁꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁ꯭ꯇꯞꯄꯤꯅ ꯃꯤ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯈꯪꯉꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯁꯤꯕꯥꯏꯁꯤꯡ ꯑꯗꯨꯅ ꯁ꯭ꯇꯞꯄꯤ ꯑꯃꯗꯤ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁ꯭ꯃꯣꯛ ꯒ꯭ꯔꯦꯅꯦꯗ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯪꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯁꯤꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯀꯜꯂꯝꯃꯤ꯫ ꯁꯨꯝꯅ ꯁ꯭ꯇꯞꯄꯤꯅ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯐꯥꯎꯕꯗ ꯄꯥꯝꯃꯨꯗꯕ ꯃꯈꯩ ꯁꯣꯜꯖꯔ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨꯁꯨ ꯃꯍꯥꯛꯅ ꯀꯟꯕꯤꯔꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯕꯥꯔꯠꯀꯤ ꯇꯤꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯂꯥꯟ ꯑꯃꯨꯛ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯔꯣꯕꯥꯔꯠꯀꯤ ꯇꯤꯝ ꯑꯃꯗꯤ ꯁ꯭ꯇꯞꯄꯤꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ
ngasida leiba nupi amana stubby gi damakta jacket ama tubirami hariba jacket asibu stubby gi damakta kudol oina pirami masida sunatana Gaston na stubby gi damakta mask ama pibirami aduga magna sumna hairami karigumba poisonous gas sing aduna nahaki nanakta lakpa matamda mask asina nahaki mateng pangba oirasanu maramasina mask asi nangna section na thamuko si hariba matungda robot ki team amadi stubby makoi sing adu lasida leriba kunja sing asida bye bye taramduna makoi mafam asidagi amuk handuna chatkirami masigi matungda robot ki team aduna kem adu yoraba matungda makoi ki colonial officer aduna makoi da sumna hairami uksikti ekoina German gi sipai sing aduga lanthengna ba matamda face to face onsen aduna oina lanthengna gadabani masigi matungda robot ki team adasu lanpham adu da lami aduga makoina mafam asidi yoraba matungda German gi lanmi sing aduga yamna akanba mongda lan kya ama songnarami koina asumna yamna kana nongmai kamna ba matam masida stubby na su robot ki team masigi mateng kya ama pangami masida sunatana lanmi kya ama gi thawai busu stubby gi mateng digi lona kanbirami sigi matungda yamna hai singlaba stubby hari ba hui sina German gi sipai sing aduga manakta chensan kirami duga German gi sipai sing aduna stubby sibu uba matamda phana bagi damakta mahaki matungda tanara ami stubby na selak liba sidi US ki makoi ki kem adugi maikei da yamna kana selak libani sumna stubby na German gi lanmi kya asibu makoi ki kem adu tamna puduna lami masigi tanza lauduna robot ki team maduna mafam asida laiba German gi sipai sing asibu loina nongmaina namduna farami atang asida makoi ki captain adu changtuna lanmi sing asida asomna haira ami ji ekoina lanmi khara fare haijina masina aroi banate nakoi yamna section layu German gi atopa lanmi ke ama mafam asida lakiba yari za asida robot ki team bi maike eduda German gi lanmi amana bom ama langsela ami bom aduna robot ki team adugi manakta tarakpa matam asida stapina bom adugi manakta yamna thuna sensilaktuna bom adubu mayana chiktuna mafam asidi putoktuna chenthokirami adubu bom adu pokhairakpa asina maram orga stubby asisu mafam asida soktuna taraga leirami si uba matamda robot adu mathwai yamna nungairamde maudigi mahakna soktuna taraga leiriba stubby gi manakta chensilaktuna stubby hogalo haiduna yamna kana laurami robana asumna yamna kana laujaba tarabasu stubby adudi mafam asida gyan mangtuna taraga leirami si uba matamda robot adu yamna pakatpaga loina stubby asibu pamkatuna makoi ke madu tamna puduna lami matang asida Gaston nasu atopa lanmi asopa ke amasu mafam asida puduna lami odigi makoi mafam sida leramba medical gi team maduda robana ma ki hui asibu amuktang layang binaba yamna kana haijarami tamasida atopa lanmi ke amasu soktuna leibana maram oraga medical gi mi eduna akti sa amani mafam asida soktuna leiba lanmi sing asi hana puki si haiduna hairami si tapa matamda robot adusu mathwai yamna nungaramde aduga robot na medical gi lanmi eduda asumna hairami mahak ase aigidi marup amani matang asida Gaston adusu medical gi lanmi edugi manakta sangtuna stubby asibu layang binabagi damakta mafam asigi pubi ko haiduna hairami makoi anina asumna hairakpa asina maram oraga stubby asibu gari asigi manungda hapkatkirami aduga mapu layeng nabagi damakta city tamna puduna chatkirami tapina asumna chatkiba asi uba matamda robot adudi mathwai nungaitana mafam asida leptuna lehurami matang asida makoi ki captain aduna lanmi kyama wale haiduna hairakpadigi Gaston amadi robot makoi ni dusu mafam asidagi lanpham aduda mukchen kirami sumna robot ki team aduga mafam asida leiba German gi lanmi kya aduga matam kuina mafam asida lansona duna leirami sumna lansona duna leirakpa matam asida robot adudi stubby adu leitaba sina maram orga mahak stubby bu yamna miss tawjarami matam asida robot adu thawai yamna nungaitana leiba sina maram oraga mahakna mahaki macheda thana bagi damakta chithi ma irami robot na letter aduda asumna su irami madudi stubby na mahaki mafam dagi lamna chatkiba asina maram oraga ai thawai yamna nungaite asumna robot na thawai nungaitana leiba sina maram oraga mahak hauji mahaki masadu yamna kana ngamamde tamasida makoi mafam asida leiba doctor sing aduna robot ki masa asibu check tawba matamda robot ki masa gi phibam asi yamna phalamde aduga robot asi yamna kuina hingaroi haiba asisu makoina khangami thomda topana kalamoromdana city gi mafam aduda stubby adu makhong soktuna leibadagi mahaki makhong adu treatment tawduna leiba adusu aikhoida walai tang asida stubby haidiba hui sinasu mahaki manakta robot leitaba si uba matamda mahak mathwai yamna nungairamde maudugi stubby na mahaki asokpa makhong aduga loinana mahak hospital adudagi chenthora ami duga robot na leiriba mafam aduda mahaki makhong adu sek tuna yamna kana sela ami adubu mahakna sum yamna kana senjarakpa tarabasu
mahakki makhong adu sokpana maram oiraga mahakki makhong adu yamna kanna narami maram asina stubby adu laimai asida taaduna leirami ngahak taaduna leiraba matungda stubby adu ninganaba tawdana mahakki asokpa makhong adu narabasu nana amuk haugalami aduga robot na leiriba maike aduda amuk chenduna chatkirami sum stubby asina lakpa asina maram oiraga haujikti robot na leiriba mafam asida stubby adu yaurami matam asida robot ki masa adusu yamna kanna naduna leirami adubu robot adu stubby asi ujaba matamda mahakki anaba adu loina kawba makai yamna haraujarami tawdana stubby asina robot ki manakta amuk halakpa asina maram oiraga robot ki masa adusu umonomagi phaba asum henkalami maram asina mahakki anaba adusu loina mangkirami masigi matungda robot ki team amadi stubby makoi sing adu matam kharani gi oina holiday pirami makoigi holiday gi matam asida makoi sing adu Paris ki mafamda koiba chalami tamasidadi stubby hariba hui asi aduki matik maming chalami famasida leiriba mi sing asinasu stubby hariba hui asi loina khangami aduga mahakpusu yamna pamnarami arigidamakta pamnaribano haibagi maramdi mahakna thauna leina makoigi lanmi kya gi thawai kanbi khiba duga atopa lanmi sing aduga thauna leina mayongna bagidamaktani umna stubby gi thauna leiba wari kya asi newspaper da sandokhiba asina maram oraga Prithvi da leiriba mioi punamaknasu stubby hariba hui asibu loina khangnarami masigi matungda mathangi sinda stubby hariba hui asina German gi spy oiba lanmi amabu mahakki matengdigi farami sumna stubby na mateng kya pangbagi wari asi makoigi officer sing aduna tarakpadagi koigi journal officer aduna stubby hariba hui asibu senior officer gi rank da promotion pirami mahak tanatana robasu promotion pirami dikti makoigi ke masida leiriba lanmi sing asigi leader asi stubby hariba hui asina oirami atang asida Gestan hariba lanmi asisu stubby amadi robot makoi ani promotion kaba si uba matamda mahak yamna haraujarami ga Gestan makoi ani da thagatpa wahi kya ama haibirami sigi matungda makoi ki team asigi photo ama stubby amadi robot jauna namami to asi Prithvi ki phawraba newspaper kya gi headline kya amadi yaurami sidusnatana Prithvi ki phawraba celebrity kya nasu hariba photo asibu loina unarami ngisinda aikhoina uba phangi madudi American gi lanmi amadi France ki lanmi makoi sing adu punchanduna mangi bunker mayam ama leiriba adu takhainabagi damakta changchalami tamasida robot amadi Gestan makoinina German gi bunker sing asi uba matamda yamna ngaami maramdi mafam asida leiramliba German gi bunker sing asidi yamna advance oiba mawngda madi yamna akanba mawngda semduna leiramba si uba matamda makoi angakpa phawribani angasida robot amadi Gestan makoi lanmi sing adigu manakta atopa lanmi ma selaktuna makoi mayam aduda lauduna asumna hairaami ayeng ayuktagidi hauji aikoina soknariba lan asi loisalagani haiduna government na laukthokre ayeng ayuk pung 13 taba matam aduda government na mafam asi ceasefire laukthokre maram asina aikoigi lan asi soidana maki lepagani atang asida robot amadi market team gi lanmi sing adudi yamna haraurami maramdi lan asi loiragani haiba si tabadigi masidusnatana makoi mayam adu makoi gi mayumda chatpa phangagani haina khanbadagi suni sinasi sense tawduna mathangi ayukta German gi lanmi sing asina robot ki team gi maike asida yamna akanba mawngda attack kya ama tawraami ramasina makoi maike ani makta yamna akanba mawngda lan kya ama soknarami hoina asumna nomai kamna rigai matam asida robot na Gestan hariba mahakki marup asi German gi lanmi sing adu maike da German gi lanmi sing adu hanabagi damakta chensan kiba adu mahangna urami dubu matang asida mahakki marup Gestan adudi awafamda tarami haibadi German gi lanmi sing adu makutta tarami si uba matamda robot amadi stubby makoi anina makoi gi marup Gestan asibu kannabagi damakta mahakki manakta yamna kanna chelaami matang asida German gi lanmi sing aduna Gestan asibu hatringai gi mamangda ormena mafam asigi lan asi loisale haiduna ceasefire lauthorami panasu gari edu paikhatuna pung asi yenguba matamdadi pung 13 taduna leirami maudagi Gestan bu hatke toromba mafam asida leiramba German gi sipai sing adusu makoida surrender torami asigi matungda haujikti lan asisu loirabadina bat adusu mahak maimda chatpa phangagadi haina khalami masidas natana stubby haribu hui asisu mahak loinana chatpa phangagani haina khalami angsida robot na mahak hanadagi loina duna lakpa mahak ki marup ama masida leiramdaba adu mahang thengnarami udigi robot amadi Gestan makoi anina mangkhraba makoigi marup adu mafam asida asum thirakpa matamda aki marup aduna upamba helmet adu laimaida taduna leiramba si makoina thengnarami angasidagi makoi anina su gyan tarami madudi ngasi ukthokiba lana sina maram oraga makoigi marup adusu mafam asida thawai thakre haibani masi uba matamda robot adudi thawai yamna nungairamde sumna robot na thawai nungaitana leiba si Gestan na uba matamda Gestan na robot asibu themjanbirami sigi matungda makoigi team adu makoigi ke madu da hala ami
Tangsida stubby amadi robot makoi anina mafam asida leiriba guestan amadi atopa lanmising asida makoi mafam asi thadoktuna chatkadore haibagi makoi bye bye taromi audugi stubby amadi robot makoi gi team madu mafam asidagi makoi gi city edu tamna amuk chatkirami robot amadi stubby makoi anina city sida halakpagi jahas asidagi kumtharakpa matamda jahas asigi jahas khambamda makoi gi city sida leiriba mi mayam asina makoi ani bungaiduna leirami Karigidamakta asomna ngairamlibno haibagi maramdi stubby hariba hui asidi Pitribi sinba thungna mahaki maming asi chatkrabani tangasida makoigi mafamsida leiriba senior officer duna stubby da makoigi army gi dress adu session birami aduga mahakpu zip mathakta haptuna makoigi city sida puduna lami masida sunatana photographer kayana stubby gi photo asibu kapnarami tumna nungairaba movie asisu matang aswaida losankrami aduga ngasaidigo utliba wari singa asisu asengba thokiba wari da base tawduna namba wari amani sida sunatana matam Maduda Tauna Laina and Mikiaki Tawai can be kiba madi Mating Pambikiba stubby hariba hui adugi asengba photo dosu aikoido holai ariba sinasi ulaba matungda nungarba movie si matang aswaida losankirami rigumba ngasigi aigi explanation asida soikiba langkiba yawrubasu mayamna ngakpiu ngasigidi matang aswaida kainarasi